Iroi, ay ngang yam ikay bam tauye. Kaidaurage? Aige school taminarakpa. Aina chitiga pisaluba nupi ama ngarang garida yaurambay wani. Ikay banay kibinda lot na layrabani. Aduga aige kaidauraba? Adudagi sibay mayam na check tarakpadagi kumdhata yadadana kumdhare. Adudagi makada mung thingnare dana. Mana ingonda nophet ka tauraga kari hai khangabo. Mana kari haire iba. Tabayay, nangna angang oringayda school da pirakpa chithido ay hojibak thanjilli harakpagi wan. Aina mangonda chithido hojibak karigi thanjillino hangba matamda kari haire khangabo. Kari haire inoba. Tabayay, nangna ingonda pirakpa chithido maitarol oirabasu. Ay hojifau paba thokte harakpagi wani. Ado nang kamaina iruinoba mi paba thokte hairido. Kadaidai aidi angangi lekha inaba pakraba cheduda. Ingchangi machin achauba jabau laubaduna. Aiganduda thamlaga irure. Adudadi mukha boy hutpoi taurajani hekta madi paba thoktrajani. Ado mana nongmadi soidana igi artha thoktaba chithigi mayek singduna hingalaktuna soidana mangonda tamnarakhini. Aina driver kabaga ba makhoigi leikhom thokpa lampakta si bus se puraga round aniraktang ungkhairamge. Aigi nusibase mayek sengna phongdokpa ngamdrabasu yargi mami se phakti mayek sengna makhoigi lampaktuda tahalamge. Hehe, nangi side tubakti yai he. Chariduga boyos aduga. O chadriye. Ngaijari lengjanbiro. Yare chingchang lakpa. Somdana nangna hero kumningaida aidi casualty yaudore. Pukche loina napchinana. Yare hauro. Ngasaina laabani. Masegi hanuba manager se masak nungsidaba. Lokho, chak to khara purau. Chak ni haina huina machada thaba dauna. Kitang khak as. Loire he noisu angakpani. Yare Prabhu. Khuttoni tharaga bu chabra khangde. Aduna muk horen ungalaktoi orangani ne. Lam yamna sangi chattoise. Chaba thakpa phawdi yam panadaba phaida. Isagi aningba khusida amta chajage. Karino khangde ne. Ado sohoren uibasu khusida uidoi oramni ne. Aina uibadodi kanam karim hairoye. Nangna starring pairaga uibadoni. Mayam lokhada phajarani. Yare se loisalo miloi kakhat naramani.